Kunthranithoirak Suba Khongjom Tarpan Inglising ani kunmanga gi sarukama oina Anglo Manipuri Ward laikhidraba ipa-ipu singda hailai katuna ikai khumnaba utkhre. Lengakloi singna mathona maringzel laitaba ipa-ipuna chelamba gun chendabadagi ngasi miyam waribani haina Hemantana fongdorakli. Kumza Inglising amachani panmau drama thoigi Anglo Manipuri Ward imalaibaki damak thawaina ponthapi khraba athauba ipa-ipu singda Chahi kudingi leptana tarpan katuna lakpagum ngasi Khongjom War Memorial Trust na sinduna Kunthranithoirak Suba Khongjom Tarpan Inglising ani kunmanga pangthoktuna langban chara tamkhre. Khongjom da laiba Diamond Radio gi complex ta pangthokiba thauram aduda Khongjom War Memorial Trust ki President former Minister Moirangthem Hemantana luchingduna miyamga loinana Diamond Radio gi complex fauduna cheliba Khongjom Turelda hailai katuna Imalaibaki damak laikhidraba ipa-ipu singbu ikai khumnaba utki. Thauram aduga mari leinana Khongjom War Memorial Trust ki President su oiriba Hanagi Minister Moirangthem Hemantana haikhibada athauba kaya chatkhre kaya ama lakhigani aikhoigi lengdaba punsigi sinthadi kathokpa haiba asini haireduna Pauna Brajabasi amadi matamadugi athauba singdi maraibak mazati gi damakta thawai kathokhi adubu ngasigi luchingba singdi leibaki damak masagi fam phauba thadokpa ngamjade masina aikhoi waribani haiki Khongjom War Memorial Trust na sindana chahi khudingi sogli singamaga chamapan maudra maridagi leptana tarpon katpagi thauram che pangthokpani ngasigi sina kunthranithoini ihan hanba tarpon katkibaje mafam asimakta dani sogli chamapan maudra ga marida matamduda layoi khraba hanagi minister Moirangthem bibotopi aduga Padma Shri awadi oibi Srimati Ibeni Khongjom Prabhat sakpajina mafam sidaida ihan hana hudokibani solution chamapan maudra manga dagidi Khongjom gi War Memorial Complex ta leptana lisang sitna koi tarpon jakat ba hobani adubu laibak thibadi sogli singani ga subna kunithoida Manipur sarkar na ayaba pidana koi tarpon ka phamje sida katpa yaro yana order ji thokdana koi permission pidre madege koi di ipa ipugi da makta tarpon kattaba yadi adra koi thirak pada hairiba hana katpa hogiba mafam jeida so lising ani kulumdoine kunmarine hataki kunmanga sine leptana chatharaga ngasi kunthranithoi subaduni aina Manipur gi praja miyamda Khongjom War Memorial Trust gi pijaningba pawgendi maripak majati gi damakta thawai thaba kaya mangame haugiba ipa ipu jingda Pauna Brajabasina maripak majati gi damakta thawai thaba ngame adu akhoi ngachigi Manipur gi luchingba sina tham thadokpa ngamdi khenari baje maduna marum khoi wari bani khoni yam cha chaubugi wafam natna mathongna maringjen ipa ipuna chelamba gunnado madu chendabadagi ngasi Manipur da hahakkar oidana leipak asida pukcharaga leipak asida hinjaraga Manipur gi jaga punamak chatpa ngamdaba haibase aikhoigi lengak longi luchingba jingi khwaidagi kainingai oiba amani